Kuki Human Rights Council kauba KHRC ki maikaidigi press release ama December ki tang kungani to English singani ki kunga manga thadorakli. Hairiba press release asida President Kuki Human Rights Council MS Hoiboy Tauthang amasum Information and Publicity Secretary Lalboy Hakim no Kuyek Piduna thadorakli. Hairiba Kuki Human Rights Council na thadorakliba press release asida akan mamong da condemn tauraduna. Bangladesh Army singna Bomb Kuki tribe singda hairiba sing sitagung hill track ta leiba singda brutal action satakibagi damakta Bangladesh Army gi mathakta akan mamon condemn tokre. Bangladesh Army singi action asi international human right law amasum principle singda ikai khumna daba utpani haiba yauna phongdokli. Anauba thaudo ama oina December gi tang kunga mathoi English singani ga kunga manga da sanglian thang sai kunthra kauba farmer ama KNA ge member ni haina singnabadagi phakheba wafum yauna pali. Hairiba thaudo osigi matang nasu local residents singamasum KNF media wing gi mekaidigi yaningdaba phongdokhibaga loinana sanlian thangsi isam samjaba civilian Miyoi mani haina phongdokhiba leire. Bangladesh Army singi thawung asina makhoigi praja singda akiba phawal heba wafum yauna phongdorakli. Maduna maram oiraga Kuki Human Rights Council KHRC na akan mamong demand tori madudi sanglian thang amasum detain tawduna thamniba villager sing athuba matamda thadokadabani hairi. Makhata na KHRC na phongdokladuna laram sam boundgi mahaki case asisu nungaitaba mo oiri ma asi haukiba December gi tang manga English ngani ga kunga manga da maki khungangdagi phaduna pukhibani. Loinana mahak army personnel singna otpiyabu otkhi haibaga loinana mahak nungalap kanda military camp dagi mahak phangkhibane hairi. Masida natana atopa multiple report kaya amasu Bandarban area Dihinnala amasum Suraksari Zuma villager sing paktaknana phaba masum detention tawbagi wafam kasu phongdorakli. Numit kharanigi mamang nasu villager taraga taret sai taraga ni thoi katang ngairiba angang mo yauna detain tawba laikhri. Numit kharani leraga hairiba Miyoi sing si thadorakhibane hairi. Hairiba thagdok sing asina bound Christian community da nongai handabaga loinana Bangladesh Army singi mokhoigi action asina bound Kuki tribe singda nongai taba pokhale. Maramduna KHRC na demand tori maduri independence investigation na hairiba army sing sina satharakli mokhoigi action asina asising sigi matha asida investigation sathaba masum international intervention CIT community sing asi protect tawnabagi damakta miyeng sangadaban heba wafam yauna phongdokli. Atopa tendak pa paw mana di irawadi da report torokpagi matungina resistance singna Myanmar lanmi gi junta gi outforce lokshiloraba matungda makhoigi junta lanmi taret phaba ngamle haina share torokli. Chhattisgarh security force singna Maoist ki nongmai sapam thugai kre rifle nipan phangli. Chhattisgarh ki Sukma district Maoist singna salaiba nongmai sapam ama security force singna thugai khibaga loinana rifle nipan amasum nongmai sabada sejinaba masa kayamuk phangle haina police na phongdokri. Sukma gi Superintendent of Police Kiran Sawan haki akaknaba paw phangbadigi Central Reserve Police Force CRPF ki samang yangkai suba battalion amasum local police ki apunba kangbu amana ngarang satakhibu operation amagi manungda nongmai sapam adu thugai khibni. Nongmai sapam adu district sigi managata khun manakta leiba asukpa singamada salairam khibani haina makna phongdokli. ASP naiki mafam adudagi single shot rifle nipan 12 borgi nongmai maru taraga manga amasum nongmai sabada sisinaba masakya muk phangki. Hairiba sigi mathakta electric detonator manga Cordex wire meter kuntra PEK explosive kg ani ANFO ammonium nitrate fuel oil explosive kg ama ammonium nitrate kg tara DHF OLS set nipan building mission ama Maoist ki uniform CSang amasum atay polong kaya muksu phangki hena mauna phongdokli. Reason si da makogi thabak thoram kangkhatnabagi damak Maoist singa unit adu hangdokpani haibu thigatpadagi khangmangamle haina phongdokladun mak naiki. Security force singna thunna yang thabak lokhatuna facility adu thugai kiba sina Maoist singda asabu saithing ama piragani. ASP sawana ki English ngani ga kunga mari ki January tagi Sukma Maoist Songaga Maudraga mapan kulai thatokre amasum samri ga humfuna phakibaga loinana atopa humdraga mathoina hatkre. Bihar da thangna yanduna mapa masa halamle Bihar ki Madhubani district Laheria Ganj area da
mapa masa thangna yanduna halamle haina police nang phongtokri laikhidraba mapa masa du ki maming Lal Babu Sada se yankai amasum Deepak Sada se taragama kawi haina su makhoi na phongtokli madubani gi Superintendent of Police Yogendra Kumar Naiki makhoi ani nahan numidang makhoi gi yum manak leiringai de attack tarongkhibani makhoi khudakta government hospital amada pukhatki dubu ngarang ayuk laikatnaba ngamdana sikhibani haina makna phongtokhi ASP Naiki thaudo wasi ki matangna police na case ma lokhatpaga loinana accused sing adu phanaba special investigation team ama semle hari Sudan gi Darfur da miyam tinba kaithil drone attack ta yamdrabada miyoi 10 sikhri Sudan gi North Darfur state mi sinba kaithil amada thangja numita drone attack amada miyoi 10 sikhri haina numaiju numita first responder singna phongtokri laiba asigi atai mafam singda kapna bakan khalaktuna numaiju numita laiba asigi kha thangmu sarukta langoi chalaba musum sak tangba thoklaba city ka kaliga dasu at workers sing puthorok pataki English singani ka kungo humdogi April thadagi Sudan gi army amasum paramilitary rapid support forcing kapna duna lakli mungna ba sida miyoi lising tara hena sikre amasum miyoi million taragani thoirom lanjenari malem gi khwaidigi sauba displacement amasum hunger crisis thokali North Darfur Emergency Rooms Council naiki thangjanumita RSF na control toba Malha town da leiba Al Hara market ta drone aman attack tokhi North Darfur Emergency Rooms Council haidiba Sudan gi mafam kya da awaba taraba singna mateng pangbagi thabakta mateng pangliba volunteer group sam henbagi manung amani eti adu kanana satakhi bano haiba council na pankhiti eti adu degi dukan singsu maisa khi amasum potchai yamna mangta hanki haina council na haiki eti adu gi matangna Sudanese army amasum RSF atnimaktagi khudaki oina kariguma mata phongtokhidi lanasi gi hauju oriba mafam South Kordofan da oiri amasum state gi konung Kadukuli da kuthokna be hengalakli Kadukuli da mamang sayol drone attack amada army na control to city ahum degi siena ba khona bada miyoi nipan sikhi United Nation na makoi gi logistic hub Kadugali degi hongna ba phirep laukraba matung ets worker sing adu puthorak pan haina masak tak thokta ba source na phongtokhi Lupa lak lising mapanga satret ka humdraga ni thoiga 0.21 sangki banambul turel gi rejuvenation amasum conservation gi thabak loisile haibadigi completion report ta pangthoki haiba thabak kharagi matangna governor da open letter ama pisinkhri kumja lising ani ga taraga tereta pangthokpa taramathui suba Manipur legislative assembly election gi matungda sahi edu gi march taraga manga digi lingduna lekhiba state legang na sada taragi central share ga loina sada tarana State share oina puthokuna apunba senpham lupa lak lising mapanga satre ko humdraga ni thuga 0.21 changna pekhatkiba nambul turel gi rejuvenation amasum conservation gi thabak loisile haiduna mari leina balenga ki authority ahumna khuyek piba completion report ama leire haiduna report asi thaba asigi manungsana pangthoki paikhatki haiba thabak kharagi matana governor Ajay Kumar Balada open letter ama piduna waphum khara phongdokre hari Open letter adu ngarang numidang pung 3:40 tarakpada ningtha khongjam Rajesh Elias Thanil email rasright@gmail.com dagi governor da address tawduna pisin khibani hari